nga sifong singdigi maruibi ipausing khongosaraga manipur top channel gi meketi gi myamna thamjagi ahanbada maharashtra gi chief minister gi loinabina rebel mla singi loinabi sing wari sanaba hokre maharashtra tholiba rajniti wathosigi waroisinama purakna ba chief minister udab thakhre gi loinabi rasmi thakhre na guwahati gi hotel amada kem tawduna leiriba rebel mla singi loinabi sing unakre source amana haidibana chief minister gi loinabi sigi maikai digi rebel MLA sing adugi quarter da satuna makoi gi loina bising aduda mapu roiba singbu ningthina convince tauna ba yamna kana pressure tawri atopa source amadana chief minister udab thakre na guwahati gi hotel amada hauji kem tawriba rebel MLA khara da message thaduna state aduda tang tahanana sarkar ama lakhanana ba yamna kana honari Maharashtra gi assembly city gi masingasi punna saniga marfuga treni masida thajabagi motion launa ba tarabadi udab thakre na bot masing chamga ni phugo mari dagi tadana tangai fadana phangba mathau tari sibesena NCP amasum congress kunchilaga apunba strengthana chamaga humfuga mapani adubu sibesena gi rebel affection ama tholakhiba sina Maharashtra da rajniti gi watho asi yamna athuba tangak amada lairi karigumba rebel leader not Sindena Lusingba group asina Udab Thakre gi mayokta lakpa tarabadi chief minister Udab Thakre minority taduna sarkar kaiba tabani hairian su pausna phungdorakli atopa pawmana Silsar da isau yengsinkiba lakhiba chief minister Himanta da ising thumliba yumdagi thulaklaga Manipuri gamsa khutul tamkhre haukiba pungkun mari manungda Assam da ising isauna miyoi manga laikhidabaga loinana haujuk phawda isauna laikhidaba masing samaga kunga taruk sukre khungang lising ani ga songa ga nifugu nithu gi miyoi la kunga nithu hena isau gi awaba mayongnari isau sina khwaidi gi hena saitheng phangdiba Silsar area da drone sing sijinaduna karam area sing da isau gi saitheng phangdiba gi haibadu monitor tawri Central amasum state disaster force sing emergency service amasum police personnel sing loinana district administration sathire relief operation na mateng pangli Assam gi chief minister Himanta Biswa Sarma nanga si ayu isau na khwaidigi hena saitheng phangliba Silsar town gi Barak Valley da khongsat pangthoktuna hakthengna hingsinkhre chief minister asigi khongsat asi haukiba numit mari ne sigi manungda anirak subani chief minister gi khongsat aduda local youth singna harau tamna uthi chief minister gi khongsat aduga mari lainana social media ra thadorakpa video amada isingna mayum thumjinkhrabat naha mana gate ta kakhalaga mateng pangbina ba lawbu ukhi Manipuri gi gamsama makuna pairaga gate aduga kakhatlaga hi aduda kana laibigi haina larakhi madura emergency service ki personal sinami edu rescue taraba matungda chief minister na tongli hi edu tamna purakhi tungna miyo eduna Manipur gamsa adu chief minister Himanta Biswa Sarma na khusinakhi miyo eduna pirakhiba gamsa adu chief minister Himanta Biswa Sarma na lauraba matungda isanupa aihak yamna soikre nakbu thagatli nongmadi aihak soidana naki yumna laklaga sakap amatasu oirabasu thalakhini haina phongdokhi matamadura yumamagi balcony leptunu laiba nupi amana CM mantra Biswa Sarma bu maki mayumda lakpiyu haina baton tokhi madura chief minister na karigumba town adura mathang lakpa tarabadi naki yumna soidana lakani haina phongdokramkhi so haidi makhasa tharak phoina sana laiba ki mapau mayamna ngasidi senjage Langadrane national emergency digi hena sathire hainarakle Nepram Krishnamon kumja English ngama samapan yankhai mathoida Dr. Shyama Prasad Mukherjee na Austria Swamsevak Sangha RSS ki paukta amatung ina linkhat khiba Bharatiya Janata Sangha JS ki hairuna kumja English ngama samapan marfuda safongla khiba Bharatiya Janata Party BJP na lusingba double engine lenga asi center gi oina sai nipan mapung fakhre mapal suba sai sangsili aduga state ki oina sai ma mapung fakhre taruk suba sai da khong thangjinba horakli double engine lenga asi rimuna control tawribani haijarabasu lusingliba Narendra Modi na sahi nipan asidama ke pungningi wa miyamda phongdokhiba tha asigi tharaga marfurak sure hai pumnau nauba anauba India haibadu kadai fawbada khong thangjinba ngamlabagi natragana khong thangjinba hauraba jala natragana haudriba jala haibisimadi adumak wahang oiduna lairi paukhumdi phangdri adubo phangle haina launaba kangbusu yarongani sanalaiba pauksina su kumja English singani taraga tretagi hauna ngasi phawda miyamgi pungningi mapauksien kiba ngasi gi si tharga saniga taraga mathu sukre taram gadra taram loidra khangde adubu yamna taganba laingak nina soidana di taram gadaba mali miyamgi wakat miyamgi kholaw miyamgi pungningi wa tabadagi
Rajiv Gandhi Khel Ratna Phawa Major Dhyan Chand Khel Ratna haina onthokiba miyamna takibaduni hauzik inau nau lakliba wafamdi kumza English nga mga samapan humdraga mga lauthokiba national emergency ki saithing sapu adu ngasigi mirulna kofam thokti haina Prime Minister gi pukningi wara phongdokibaduni masi sumdaba nati adu hauzik hingduna lairiba ahal oisilagna JPS na hairaga zukhangna emergency victim sing Sabodia Lusingba Madi, Sebak Singh, Zatigi, Mapani Hainaribi, Matama Gandhi Wakalunda, Lupsaba Kayana, Housing the National Emergency Henna sathire hainarakle, Masibu Langadrane. So me, Indiana Ning Tamlabasai Kungatereki Matung Kumza, English Namasam Hundraga Manga, Zun Kungamanga Hinungai, Matamadugi Prime Minister Indira Gandhina, National Emergency Lakukibani. Say Kunigi Zun Kungamangabu, Leba Sigo in Amamanumit Haina Ning Singnari. Karidagi National Emergency Lakukuna Matamadugi political leaders in Fajan Punsin Kibano Habataragadi, Miamgi Lusingba, Loknayak Zai Prakash, Narayan, JP Haida Kangnabana, Kumza English Samapan Hundraga Marigi Zun Mangara, Bihargi capital Patanagi Gandhi, Maidana Pangtupa Miangi Mifamamada, Total Revolution Gitangai Patabakya, Loktuki, Madu Indiana Ning Tamlaba say Kungatereki Matungani, Total Revolutionary Mapungweva, Kolaudi, Hunger, Sabathakpa, Pangdaba, Rising Price Mamal Hengatpa Masung Corruption, Senza Tumzagi Mayokta Equigi Mikap Toklasi Habisini, JPG Kulau, Kongzangadura Political Party Ayamana, Sagwaki, Mahiri Lukayana, Laukshilaki, Lengaki Mapam Sinmatuna, Tangdu Laitadaba Piba Mamada, Democratic Weba Kongzan Kya, Satharakudi Tangai for the National Emergency Lautokibani, Lusingba Kya Fazinbani, Maduda, Awana Kya Mayonaki, House Power Makoibu, Miam Ikai Kumnari, Bihar government di JP Henna emergency victim sing thagi pension si phawba piri adu ngasi Indiana ningtamba phanglaba sai hundraga ma surakpa double engine lenga asina Azadi ka Amrit Mahotsav haina pangthokningai sida national emergency gi awasai thingadu kauthokpa sumde haina phungdoknari amaramda JP gi total revolution adu sahi nifugaterete gi matung asidasu Chathabagi Tangai Padab Lady Haina JP Sena Sarbodia Lusingba Matama Gandhi Wakalon Tazaba Singna Kitiki Rumna Funduk Naragliva Sisu Laina Lawusumroy Housing Levas the Namduna Ahongmakia Purakna Bohonari Miamgi Kolau Miamgi Waka Tadri Lairaba Miamda Sienkizi Mari Manga Lupolising Manga Tarapi Raga Senjao Paiba Corporate Mapusing Dana Singmuk Wangna Moral Matum Pashinabiki Kudong Saba Piduno Kwaidi Wang Matakta Senja Tumzagi Mahum Sariba Postagi Mamalka Hena Wang Kaliba Punamasi Kanaraba Ngakani Kangaraba Ngakani Aduna Miamgi Apunba Revolution Ama Darkar Oiri Hena Kangtok Naraklibani Hanalawi Samna Hairabada Ngashidigi say Nifutreki Mamang Satakiba, JP, Total Revolution Adukumba, Masataduna Miamgi, Maning Tamna, Nganabokona Minaba, Matautare, Habani, Loribadi, JPD Lakidre, Akumba, Katopulusing Bamang Darkarori, Adubu, Lusing Badu Ngasi Pawdi, Mami Pabu Udri Habigai. Inner Manipur Parliamentary Constituency ki Mahut Dr. R.K. Ranjan, Union Minister of State Udringi Kumza, English Singani Kunda, Impala Pangtukiba, Zai Prakash Narayan gi Tamaga Taragani Suba Mapok Kumon Thoramamada, Zai Prakash Narayan Buleva Sida Awon Mama Purakna Bohonaram Kiba, Political Activist Amani Haina Singtaki, JP Awon Bahibisida, Concilibasi Political Revolution, Social Revolution, Economic Revolution, Cultural Revolution, Ideology, Intellectual Revolution, Educational Revolution, Amasum, Spiritual Revolution ni Hainasu, Dr. R.K. Ranjana Pankiba Galoinana, JP na Kumza English Masama Pan Hundraga, Maridagi Hundraga Mangara Sanction Kiba, Total Revolution adu Loiba Naidava Matamna, Honglapiki Matungina, Anawanova, Ihoromda, Hongdopi Tangai for the Sulai Haki, Wakolona Simagna. Laingaku Nikhan Kiba, JPG Total Revolution, Aduma Hauzuki Matamasi the Susdar Darkar Oide Haina, Fungdok Narakiba ni Haina, Lawi, Fong na Haidokpa, Kangtopa Ngamnadana, Lona Tuna, Fungdok Narakliba Sigi, Maram Suk Leramgani, Asigumba Aki Tuzumasi, Laitanaba, Logi, Lainingi, Fizet Saksagi, Potjens, Sayengi Yauna Nampuda Farm Lo Homsa and Hananabo Honaram Kiba, Mui Kanglup Ayamagi Apamagi May of the Citizenship Act. Semdokiba, Lairaba Lamdamdagi Makal Kagi takes Angpokana Kongalaga, Senjao Paiba, Billionaire Housing da, Sangbai the Hajin Baduga, Lairaba Miamdana, Laitang the Piba Asina Simba Kagi Mayukta, Kianava Tamdana, Amata Oina, Revolution Masatapasum lay Hibani, Masibu Sumde, Hairadrane.
Thau sakthong gas yauna petroleum gi pothok nomagi sana thangnaba polamsing yauna pot khudimaki mamal control tonaba phana kana laurabasu khongjang kya satharabasu tabidri haujiksu agnipat scheme handoknaba miyamgi kholau marak scheme asi thabak to onthoknaba poram kangba hokre miyamgi kholau tadi miyamgi pukningi wa tadi miyamgi ihau khangde lauge laujau tauningi taujau aikhori tawfam thokpuda adum tauni haibisida sap yungna lepli farm lo hom handokhiba adu laumi singna tufam chafam khangdana tha kya khongjang satharaba miyoisa kya sikraba garina takhaiduna hatkraba matungna yararoi khana handokhibani agnipat scheme gi su farm logi iho adugumna ama laknaba siliba jala haibidi khangde toigom sum double engine lenghana area kharada namphura tawrakliba sidi thinghobu sungani natrabadi india gi unity in diversity haiba national integration amasum harmony gi culture si masi takhibiyai aduna kari sapu pirakadagi haibadu akhang ai singna thidokpa sungani misa miyam da inthokpanadi kanaroi hainarakle sunati kumjai inglising ama samapan humdraga mangagi jun kunga mangagi ehing nungyai dagina kumjai inglising ama samapan humdraga taret ki janawari taraga nipan phawba sahi manga khara hena sarakna tha taraga nipalom national emergency laikhiba matamda misa miyam da thoina awasa thing laikhide lusingba kya fajin punsinba lengangna pamdaba thabak amata tawhondana ba sina chingba kharatani haina launa basu yauri aduba haujuk national emergency ga manaraba matamasida lusingba kaya maning tamhanba opposition gi masin mention na bhona ba lenga ki lusingba sinjau pai bisingna momon no khalaga lairaba sing misa miyamdana tax ki mamol hengatpigi polum thongatuna nakuina awa saithing piba amasum thagalaga tiki pisabagi mawong ni haina su phungdong narakli adunani national emergency dagi hena sathire lauthokte emergency ni hena khudong thiba mayuk na hale hairaduna jp gi total revolution gumba ama darkar oire haina raklibani adubu hawdong da kanana sarik thangani haibugo hangdu taduna tokpasu yai kanana haiba ngamani jai prakash narayan gi total revolution adubu mayon yami haina dr rk ranjana phungdoki badumak sumdana ta lairagadabani haujik su adumak darkar oi haibasisu kakpa yaroi ngasi gi double engine lenga asina revolution asimak sathari hairakpasu yaudabana te political social economic cultural ideological intellectual educational spiritual ahongba pumnau nau laiba amu henba honari masida mityeng thamlaga hunger rising price corruption haibasi nakal inthokhtuna thambagumbasu unadabanate amabu oirabasu miyamgi pukningi wa miyamgi kholau na thairaga punamak masin mensingani launing khai laujau tawningba tawgani haiba democracy gi ona tainaba thawong kya ngak thoktuna dictatorship lenga laitanabadi honasi ngasidagi sai nifugu tere ki mamangna satakhiba total revolution adugumba ama darkar oire hainaraglibasi nainaminasi miyamgi apamani aningbasni hainingi hainasu ngasigi sanalaibagi mapawsna silai and thank you